Thawai dabu hinglabadi haiduna pikliba macha ahumga loinana Apumba Chak Amadi Lok Aneiba Eshing thaktuna numit kayani Khuthengthabi ki KLP Assam Rifle Camp ta Wana lellaba matung Imphal Yourakkhibani haina Wangkai High School Relief Camp ta changjafam lauduna leriba Moreh Ward number 7 haina makhongdagi mapuroiba kaina khrabi Lourembam Ranjita na thamoi shokna TOMTV da phongdorakli wafam asi Wangkai High School Relief Camp ta TOMTV ki staff reporter Lakshmi Kongkham amasong video journalist B Anand Sarmaga khanana unaba amada magna phongdorakibani kokila loba singi chatharakpa attack tagi matau karamna thawai hinghobanu haibagi matangda paudamnaduna Lourembam Ranjita na makhatana hai maki machanupi chahi nipan chahi manga amadi chahi ani surabi ahum leire mapuroiba kaina khraba matungda mahaki pikliba machanupi ahumga loinana maki mafam lamdam ngapigane mapam lamdam Moreh da Yourakkhibani haukiba megi tang ahumda kukilal hoba singna yum mai thaduna etek chatharappadagi thawai dabu hinglabadi haiduna masada karigumba amata loinaraktana macha ahumga loinana maki anaba mabok amade imung manung sing anakpada laiba school amagi boarding da changlaga lotuna leikhe ngaihak leiraba matungda mafam aduda miyoi lising amarom suzilakpadagi khudong thiningai oirani khanbadagi boarding amadi hall da chaithoknaraga numidang pung Taranithoi makai faubu leiraba matungda Moreh da laiba commando personal sing laklaga makoibu Moreh ge commando complex tipukhi adubu kuki sing netek chatharaklabadi commando complex lairibasi khudong thiningai oigani khanbadagi megi tang mari gi nongalamdai ayopung ani makai rom tabada commando personal singa Khuthengthabi KLP gi commandant ga pau phaunaraga ayopung mari tabada Khuthengthabi KLP camp ta thunglakhi numit asiga yuktadi chak ahauba adum pizarami adubo numit adumaki numidangide afaba Chak Amadi ising thakpa phanglakte hapta amamuk leiraba matungdadi Lok ki Aneiba Eshing amadi Apumba Chak insang kaya pizarapadagi ana ayek kya yaurakhi angang naraba faubuda hidak matik chana pibidabadagi awaba kya mayuknarkhi asuna numit 13 ni Khuthengthabi KLP camp ta chaba machet tumba machet lellaba matung Imphal Yourakkhibani haina makna phongdorakhi Koi yumdidagi kari mata puthorappusu nang numitugi oina kari mata isagi oiba che sang oiro kari oiro kari mata pairakpa nangdi isada isane koina chenara isi yumdidagi army gi sioga commando police mayamoi tanaraga akhoi sidai leiragadi kuki ngai sina amu chenthora ga irang sagalakpada akhoi se loina awafam leiriba mayam se loin taminarani noigi damakte akhoi na mi yamba sunatabani na mating tawbudi ngamdre aduna KLP da lainaba noi mayam sige akhoi na sioga wari sanare yanare noi KLP da thillage an hai akhoi di chatloi adai da lairo shira su akhoi police kanosida gesi da natragana commando complex manung ji akhoi sijage haina do maina mayam khara mana do maina warem ne ising jo phaba thakko phangaktre mi do yama abani na adi ising je phamda la ga khoi na thai adi sum kushala di hapta ami henjala mi lok ising mu thakale khoi je na ba yauna re chak apumba moina no ayuki thongbuduna nungdangida mix tawsalaga pijarabani na chak apumba aduguma charakpani na angang nubi makhong hamdaba yaure adigi akhoi aboksu anaba haure adi hidak piyo habasu moidi hidak leite na hai adi akhoi je angang je hidak pijadraga di kamain tawni ORS powder do pibiyo na hairasu ORS powder do ising pora kanda khoi haige piker oina puba yaro haibugumba dogumba yamna nungai taba chai sing chabasu Pukhamje sunadabnina akhoi khangla da he ga sare khangla je ngasi he orani adige mathangdadi sum mi mayam thi hekala mina army na ngangkhale noi chakhai khole sumaina khangla da chab yare pukham pi ni yare khoi gi pukham su bi de ane khoi de khangla je ngasi lawr saktuna samthoni thammani phajana do main tawraga amu mathangda mu lawra do main saraga khoi je numit 10 ga mathoni je lele angang ju makhong hamdare hidak pibiyo hairoga hidak leite angang poro nai na de khangnaba aduga hidak si sidagi thaaga puroga chakho hidak puba yaroi hairakani do mana makna makhatana hai haujikte Imphal da Youraktuna Wangkai apunba nupilupna hangliba relief camp asida leibadagi pongning wakhal khara makai nungaire makoibu mafam asida changjafam piduna tekta kaidana thambibasi hainingai leitana nungai fawi relief camp asida tongan ba skill training program kaya pangthokuna senthok lambi su leire makoi mai chakpada yaukraba documents sing lenga ki mari leinaba department singna sabibagi damakta su thagatle lenga na iranga sethuba matamda waroi shinama puraklaga makoibu Moreh da amukhana khunda leita bayana ba simbiu haina Ranjita na lenga ki puning chingsilakle
ꯑꯩꯈꯣꯏꯗ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯃꯤ ꯀꯌꯥꯅꯣ ꯂꯥꯛꯀꯗꯣꯏꯁꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯃꯤ 10ꯒ 4ꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯗꯩ ꯅꯣꯏꯒꯤ ꯒꯥꯔꯤ ꯚꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯤꯅꯤ ꯒꯥꯔꯤ 2 ꯊꯥꯕꯤꯔꯛꯏ ꯏꯃꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯆꯤꯡꯗ ꯂꯩꯔꯤꯀꯥꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯪꯉꯛꯈꯤ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯐꯖꯅ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯋꯦꯜꯀꯝ ꯇꯧꯕꯤꯌꯦ ꯑꯕꯣꯛꯁꯨ ꯅꯥꯕ ꯄꯨꯡꯐꯥ ꯐꯔꯦ ꯄꯨꯟꯁꯤꯁꯤꯗ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯟ ꯆꯦꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯔꯔꯣꯏ ꯀꯔꯤ ꯋꯥꯈꯜ ꯈꯔꯗꯤ ꯒ꯭ꯌꯥꯟꯒꯨꯝꯕꯗꯤ ꯂꯥꯛꯑꯅꯤ ꯃꯁꯤꯗꯩꯁꯤꯗ ꯂꯩꯕꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯞ ꯁꯥꯕ ꯗꯤꯁꯋꯥꯁ ꯁꯦꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯅꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯅꯉꯥꯏꯒꯤ ꯄꯣꯠ ꯑꯃꯁꯨ ꯁꯤꯟꯕꯤꯌꯦ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯐꯪꯉꯦ ꯃꯥꯡꯈ꯭ꯔꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯃꯈꯩꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯁꯦꯝꯕꯤ ꯁꯥꯕꯤꯕꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯏꯃꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡꯗꯤ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯏꯔꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏꯗꯤ ꯂꯩꯖꯅꯤꯡꯉꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯔꯝꯗꯝꯗꯨꯗ ꯆꯠꯆꯅꯤꯡꯉꯤ ꯉꯁꯤ ꯄꯥꯕꯨꯡ ꯁꯦꯝꯕꯤꯔꯦꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯕꯤꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯂꯩꯖꯅꯤꯡꯗꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯒ ꯇꯨꯡꯗ ꯀꯔꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯀꯔꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯂꯩꯖꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯌꯥꯅꯕ ꯄꯨꯁꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩ ꯄꯥꯕꯨꯡ ꯁꯦꯝꯕꯤꯔꯦꯟꯗ ꯍꯟꯅ ꯍꯥꯏꯖꯅꯤꯡꯉꯤ